ꯂꯣꯛꯇꯥꯛꯇ ꯍꯤ ꯍꯣꯟꯕ ꯀꯣꯏꯔꯦ ꯅꯠꯇ꯭ꯔ ꯂꯥꯏꯖ ꯂꯣꯛꯇꯥꯛ ꯀꯣꯏꯔꯦ ꯃꯌꯥꯝ ꯅꯨꯃꯤꯠ ꯇꯥꯔꯝꯗꯥꯏꯒꯤ ꯊꯥꯡꯒꯁꯤ ꯐꯖꯕ꯭ꯔꯥ ꯌꯦꯡꯕꯤꯌꯨ ꯊꯔꯣꯒꯁꯨ ꯌꯥꯝ ꯁꯥꯠꯂꯦ ꯊꯔꯣ ꯍꯦꯛꯄ ꯄꯥꯝꯕꯤꯔꯗꯤ ꯊꯥꯡꯒꯗ ꯂꯥꯛꯄꯤꯔꯣ oi Laija ꯁꯦꯡꯉꯣ ꯍꯤ ꯇꯣꯡꯕ ꯅꯨꯡꯉꯥꯏꯕ꯭ꯔꯣ ꯌꯥ ꯍꯤ ꯇꯣꯡꯕ ꯅꯨꯡꯉꯥꯏꯕ꯭ꯔꯣ ꯍꯤ ꯇꯣꯡꯕ ꯅꯨꯡꯉꯥꯏꯕ꯭ꯔꯣ ꯃꯄꯥꯅ ꯍꯤ ꯍꯣꯜꯂꯦ ꯉꯁꯤꯗꯤ ꯃꯆꯥꯅꯒ ꯃꯃꯥꯒ ꯇꯣꯡꯉꯦ ꯁꯤꯗ ꯌꯦꯡꯉꯣ ꯀꯩꯅꯣ ꯑꯩꯈꯣꯏ ꯑꯁꯥꯏꯐꯥꯎ ꯆꯠꯇꯣꯏꯅꯤ ꯉꯁꯤꯗꯤ ꯁꯦꯡꯉꯣ ꯃꯃꯥꯗ ꯌꯦꯡꯉꯣ ꯊꯝꯕꯥꯜ ꯌꯥꯝꯅ ꯁꯥꯠꯄ ꯃꯐꯝꯗꯣ ꯁꯤꯗ ꯂꯩꯔꯦ ꯃꯌꯥꯝ ꯊꯝꯕꯥꯜ ꯌꯦꯡꯕ ꯊꯔꯣ ꯌꯦꯡꯕ ꯊꯥꯡꯒ ꯌꯦꯡꯕ ꯀꯣꯏꯕꯤꯅꯤꯡꯉꯗꯤ ꯂꯥꯏꯖꯗ ꯀꯟꯇꯦꯛ ꯇꯧꯕꯤꯔꯛꯎ ꯍꯧꯖꯤꯛꯇꯤ ꯊꯔꯣ ꯃꯇꯝ ꯅꯠꯇꯕꯅꯤꯅ ꯊꯝꯕꯥꯜ ꯃꯇꯝ ꯅꯠꯇꯕꯅꯤꯅ ꯁꯥꯠꯇ꯭ꯔꯦ ꯃꯇꯝ ꯑꯣꯏꯕ ꯀꯥꯟꯗ ꯃꯌꯥꯝ ꯂꯥꯛꯄꯤꯌꯨ ꯊꯥꯡꯒꯒꯤ ꯊꯣꯡꯁꯤꯗ ꯂꯩꯔꯦ ꯃꯌꯥꯝꯁꯤꯒꯤ ꯎ ꯃꯈꯣꯡꯁꯤ ꯐꯤꯂꯝ ꯌꯥꯝ ꯅꯝꯅꯕ ꯑꯦꯜꯕꯝ ꯌꯥꯝ ꯅꯝꯅꯕ ꯃꯌꯥꯝꯅ ꯗꯤꯃꯥꯟ ꯂꯩꯕ ꯃꯐꯝꯗꯨꯅꯤ ꯊꯥꯡꯒꯒꯤ ꯂꯣꯛꯇꯥꯛ ꯃꯌꯥꯏꯗ ꯂꯩꯕ ꯐ꯭ꯔꯥꯝ ꯑꯃꯗꯅꯤ ꯂꯥꯛꯄꯤꯔꯣ ꯃꯌꯥꯝꯁꯤꯗ ꯑꯦꯜꯕꯝ ꯅꯝꯕ ꯑꯗꯨꯁꯨ ꯂꯥꯏꯖꯒꯤ ꯊ꯭ꯔꯨꯗ ꯅꯠꯇ꯭ꯔ ꯏꯁꯥ ꯂꯥꯏꯖꯒꯤ ꯊ꯭ꯔꯨꯗ ꯂꯥꯛꯄꯤꯔꯣ ꯂꯥꯏꯖꯁꯦ ꯃꯌꯥꯒ ꯎꯝꯁꯤꯟꯕ ꯀꯥꯎꯔꯦ ꯂꯣꯛꯇꯥꯛ ꯌꯦꯡꯕꯗ ꯑꯩꯈꯣꯏ ꯏꯄꯥꯝꯅ ꯁꯥꯏꯗ ꯂꯩꯔꯦ ꯑꯗꯣ ꯉꯁꯥꯏꯒꯤ ꯈꯣꯡꯅꯥꯡ ꯎ ꯍꯧꯕ ꯃꯐꯝꯗ ꯁꯤꯗ ꯂꯩꯔꯦ ꯐꯤꯂꯝ ꯌꯥꯝ ꯅꯝꯕ ꯂꯥꯛꯄ ꯑꯦꯜꯕꯝ ꯌꯥꯝ ꯅꯝꯕ ꯂꯥꯛꯄ ꯃꯐꯝꯗꯣ ꯆꯤꯡ ꯃꯇꯣꯟꯁꯤꯗ ꯌꯥꯝ ꯐꯖꯕ ꯇꯨꯔꯤꯁ ꯏꯁꯄꯣꯠ ꯑꯃ ꯂꯩ ꯑꯁꯤꯗ ꯌꯥꯝꯅ ꯀꯣꯏꯕ ꯂꯥꯛꯄ ꯄꯤꯛꯅꯤꯛ ꯂꯥꯛꯄꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯨꯒ ꯁꯤꯗꯅ ꯏꯃꯥ ꯄꯥꯟꯊꯣꯏꯕꯤꯒꯤ ꯂꯥꯏꯁꯪ ꯑꯗꯨꯒ ꯏꯙꯧ ꯊꯥꯡꯒꯔꯥꯛꯄꯒꯤ ꯂꯥꯏꯁꯪ ꯂꯩꯔꯦ ꯁꯤꯒꯤ ꯆꯤꯡ ꯃꯇꯣꯟꯁꯤꯗ ꯑꯗ ꯑꯥꯗꯅ ꯃꯇꯝ ꯑꯃꯗ ꯑꯥꯔꯃꯤ ꯀꯦꯝ ꯑꯣꯏꯔꯝꯕ ꯍꯧꯖꯤꯛꯅ ꯇꯨꯔꯤꯁ ꯁꯦꯟꯇꯔ ꯑꯣꯟꯈ꯭ꯔꯕ ꯃꯐꯝꯅꯤ ꯂꯥꯛꯄꯤꯔꯣ ꯀꯣꯏꯕ
ꯏꯆꯥ ꯌꯦꯡꯉꯣ ꯇꯨ ꯑꯥꯗ ꯕꯤꯕꯤ ꯑꯅꯤꯈꯛ ꯀꯣ ꯑꯥꯗ 이로이 ꯉꯥꯅꯨ ꯃꯆꯥ 이로이 히리 ꯐꯨꯝꯗꯤ ꯀꯔꯝꯕ ꯆꯪꯉꯤꯕꯅꯣꯅꯦ